ꯆꯠꯈꯤꯕꯒ ꯑꯃꯨꯛ ꯏꯁꯧ ꯍꯧꯔꯛꯏ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔꯦ ꯍꯥꯏꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯅꯤ ꯈꯪꯗ꯭ꯔꯣ? ꯅꯃꯥ ꯑꯁꯤꯕꯨꯗ ꯂꯥꯛꯑꯒ ꯊꯣꯡꯗꯧꯔꯤꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯉꯥꯡꯂꯛꯂꯕ ꯑꯗꯨꯗꯗꯤ ꯇꯞꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯆꯥꯛꯈꯨꯝꯒ ꯊꯣꯏꯕꯤꯒꯤ ꯀꯥꯒ ꯊꯪꯅꯅ ꯐꯥꯠꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯗꯨꯗ ꯀꯛꯁꯤ ꯀꯣꯛ ꯂꯥꯎꯅ ꯍꯠꯂꯤ꯫ ꯑꯗꯨꯒ ꯉꯥꯡꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯀꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯌꯦꯡꯖꯅꯤꯡꯗꯦꯗ, ꯃꯤꯠꯁꯦ ꯅꯥꯔꯦ ꯍꯥꯏꯕ꯫ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯣ? ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ, ꯑꯩꯁꯦ ꯋꯥꯏ ꯁꯪꯉꯅꯕ꯫ ꯊꯣꯏꯕꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯁꯥꯗꯨ ꯆꯩꯅꯥꯈꯣꯜꯇꯅ ꯌꯣꯝꯂꯕꯅꯤ꯫ ꯏꯀꯟ ꯀꯟꯅ ꯃꯃꯥꯇꯣꯟꯒꯤ ꯁꯥꯔꯩ ꯑꯃꯗꯤ ꯆꯩꯐꯨꯗ ꯃꯁꯥ ꯄꯨꯝꯕ ꯑꯅꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯄꯥꯎꯗꯝꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤꯁꯨ ꯆꯥꯟꯅꯔꯕ ꯃꯔꯨꯞ, ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯒꯤ ꯃꯃꯥꯇꯣꯟꯅ ꯊꯣꯏꯕꯤꯕꯨ ꯇꯠꯇꯅ ꯐꯨꯕꯤꯕꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯇ ꯇꯝꯊꯣꯛꯇ ꯈꯥꯡꯖꯔꯛꯄꯅꯤ ꯊꯣꯏꯕꯤ꯫ ꯃꯦꯝꯆꯥꯅ ꯆꯥꯛꯇꯨꯕ ꯊꯣꯡꯂꯝꯃꯨ, ꯃꯤ ꯍꯜꯂꯛꯄꯅ ꯍꯥꯟꯅꯤ, ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯥ ꯏꯝꯐꯥꯜꯗꯒꯤꯅꯤ, ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯅꯁꯛꯀꯗꯣ ꯎꯠꯂꯛꯀꯅꯨꯀꯣ, ꯌꯦꯡꯅꯤꯡꯗꯦ꯫ ꯃꯦꯝꯆꯥ ꯉꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯋꯥꯔꯁꯨ ꯋꯥꯅ ꯆꯥꯛꯇꯨ ꯊꯣꯡꯗꯣꯛꯑꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯒ ꯆꯥꯛ ꯊꯤꯒꯦ ꯇꯧꯕꯒ ꯃꯦꯝꯆꯥꯗꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯤꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯝꯗꯨ ꯇꯥꯞ パイꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯃꯤ ꯂꯥꯛꯑꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯅꯁꯛꯀꯥꯗꯣ ꯎꯍꯜꯂꯛꯀꯅꯨ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯃꯪꯂꯒ ꯂꯩ꯫ ꯇꯣꯟꯅ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯅ ꯃꯪꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯅꯦ ꯀꯞꯇꯣꯏꯒꯤ ꯆꯤꯟꯇꯥ ꯇꯧꯗꯣꯏꯒꯤ ꯄꯦꯜꯂꯤ ꯎꯕꯗ꯫ ꯑꯃꯨꯛ ꯀꯞꯄꯤꯗꯨꯅ ꯀꯅꯥꯁꯤꯕ ꯌꯥꯎꯔꯒꯦ? ꯃꯃꯥ ꯃꯆꯥꯅꯤ, ꯆꯞ ꯃꯥꯟꯅꯩ, ꯇꯣꯛꯄꯅ ꯇꯣꯛꯄ ꯄꯣꯛꯏ, ꯍꯪꯉꯣꯏꯅ ꯍꯪꯉꯣꯏ ꯄꯣꯛꯏ ꯍꯥꯏꯗꯨꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯊꯣꯏꯕꯤꯕꯨ ꯉꯥꯡꯕꯤ ꯆꯩꯕꯤ ꯇꯧꯔꯕꯅꯤꯅ ꯇꯣꯟꯁꯨ ꯅꯋꯥꯡꯕꯅꯤ꯫ ꯇꯣꯟꯅ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯕꯅꯦ, ꯉꯁꯥꯏꯅ ꯊꯣꯡꯖꯗ꯭ꯔꯕꯅꯤꯅ ꯆꯥꯖꯗ ꯇꯥꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝꯗ ꯍꯥꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯗꯤ ꯆꯥꯔꯦ ꯍꯥꯏꯅꯦ, ꯑꯩꯒ ꯉꯥꯏꯕꯤꯔꯝꯗꯦꯅꯦ꯫ ꯂꯨꯈꯣꯏꯅ ꯆꯥꯔꯝꯈꯤꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯇꯣꯟꯅ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯪꯂꯕꯅꯦ꯫ ꯂꯨꯈꯣꯏꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯕꯦꯝꯃ? ꯃꯦꯝꯆꯥꯅ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯂꯤꯅꯦ, ꯉꯁꯥꯏꯅ ꯆꯥꯈ꯭ꯔꯕꯅꯦ, ꯂꯥꯝꯃꯦꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ ꯌꯥꯗꯦ꯫ ꯃꯥꯅ ꯆꯥꯈꯤꯕꯒꯤꯅꯦ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯐꯦꯡꯕ ꯂꯣꯏꯗꯨꯅꯅꯦ ꯁꯤꯗ ꯊꯅꯝꯂꯤꯁꯤꯅꯤ, ꯂꯣꯏꯔꯒ ꯆꯪꯈ꯭ꯔꯕꯅꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯇꯣꯝꯗ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯀꯞꯂꯒ ꯃꯃꯥꯕꯨ ꯁꯣꯟꯖꯩ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯅꯣ? ꯇꯣꯟꯅꯁꯨ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯋꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯇꯣꯟꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕꯁꯨ ꯉꯝꯖꯗꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯇꯣꯟꯅ ꯅꯋꯥꯡꯍꯟꯕꯅꯤꯅ ꯅꯣꯡꯃꯗꯨꯃꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯟꯅ ꯉꯥꯟꯊꯣꯏꯗ ꯏꯔꯥꯡ ꯍꯧꯖꯤꯟꯗꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯟꯊꯣꯏꯅꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯖꯩ꯫ ꯉꯥꯟꯊꯣꯏꯅ ꯇꯣꯟ ꯈꯣꯏꯗ ꯂꯩꯔꯛꯂꯤꯕꯁꯤ ꯊꯥ ꯑꯃꯔꯣꯝ ꯐꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯊꯣꯏꯕꯤꯕꯨ ꯎꯒꯦ ꯐꯪꯗꯦ꯫ ꯊꯣꯏꯕꯤꯁꯨ ꯉꯥꯟꯊꯣꯏꯅ ꯃꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯕꯅꯤ, ꯆꯔꯥ ꯍꯦꯟꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯐꯨꯕꯤꯕꯒ ꯆꯔꯥ ꯍꯦꯟꯕꯒ ꯃꯁꯥꯗꯨ ꯇꯞ ꯇꯥꯔꯦ꯫ ꯃꯤꯠꯄꯥꯟꯗꯨꯁꯨ ꯂꯣꯏꯅ ꯃꯨꯁꯨꯛ ꯃꯨꯅ ꯈꯥꯝꯂꯦ, ꯃꯁꯥ ꯄꯨꯝꯕ ꯆꯩꯐꯝꯅ ꯊꯜꯂꯦ꯫ ꯅꯣꯡꯃ ꯉꯥꯟꯊꯣꯏꯁꯨ ꯊꯕꯛ ꯆꯠꯇꯧꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯌꯨꯛ ꯆꯔꯥ ꯍꯦꯟꯕꯒꯤ ꯂꯥꯝꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕꯗꯨ ꯉꯥꯟꯊꯣꯏ ꯍꯥꯏꯐꯦꯠ ꯃꯤ ꯆꯠꯈꯤꯕꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯃꯥꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯇꯁꯦꯡꯅ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ,
Aduna amuktangdi masak khangningba uningbana oiningba oijasanu haiduna changlakbani. Thoibi chak leibra yenge haiduna chafu phaklingai ngantoina ichal ising kida thaksage. Thoibi khangprei khangi tanjaduda memchasu makhoi anina hainaribadu karino haiduna lumduna tai. Thoibi di ngantoigi khonjal tabada mamaidu phatlaisinki aduga isingdu glass ama kallaga lapdakna leimaida thami aduga mamai onthokutuna haibadi ngantoida tung onsinduna laiki. Thoibi wahai ama fawba hairakte mi ama lei haibagi khonjel ama fawba tahande. Ngantoisu isingdu thoina thakningba nate. Thoibigi masak uningbagi changlakbani adubu uba fangdre. Nganthoi tapna wa nganglai. Aidi heng yumda halani ado noi saise pung gyada gari thage. Thoibi ngaihakti khalli khumsira khumloisira haina adubu mina adu phajana hanglakpa aduda karamna khumloi khanduna tapna khumlai. Ayuk pung marida tanja aduda memchana maninglomdagi ibunga kaidauba yaure. Thoibi swai lawi mapukningdasu khanjai ai ngasidi loiredana soidre ngasidi haina wakhal singdu khalubada Thoibi pakhalai mapisu tarai. Ngantoina indomcha kaisu tawdeda ai ising khara thakena changlakbani asi hairaga nganthoi su thokre. Memcha nganthoi hek thokibaga haurai. Imai pema ngamida ko nang ngambase. Memcha thong marumda leiriba thongak jaidu lauduna Thoibi bu fuba haurai. Hey taw ngambi nang ngambase ngamida ko oktapi nang ne khangni dana adubudi asi hairaga masing khangdana chaiduna kanchili. Thoibi chaina khangba ngamdaduna ima ai kaisu tawdi ising takya. Thoibi gi wada loidringai memchana masamdu amu lukham lomdagi paiduna hairai. Karigi kaisu tawdaba aina nang kadagi mabal thakanu haiba natro. Ima ai chak lamina chak sagi tawbane karigi chak nang chak yam chaninge ha asi hairaga pairamba samdu kharaga hena chena paisilaga mangak samdu thektoklaga makhutna maduna chafudagi chak lamlaga mayada namsili. Thoibi chak namsilakpa adudadi phulle wa ngangba ngamdre ik tawduna leire. Sak tu mayada namsilakpadagi hendoktuna manatondasu loina changle. Ngantoina khajik thaklaga thamlamba isingdu Thoibigi mamaida haijilai. Nangda sikro aine puba thangba ngamdre nupi na bu ngamba kana letingaida nupa pusinduna tukachai ichilsina wapaningde namadu sune thaine oktabi oire haibani aduna ne nangsune namadu gilam chalori nei namma oktabi manak sapikro asi hairaga memchana Thoibigi mamaida khupakna anirak thajili. Thoibina ima ai kaisu tawdiye nachildu yam khumningba nang ima ai lale asi hairaga Thoibi khonjal thokna kablai. Kana siragi nang nakaplidubo namma dina hana sikre haujikna napakumna na labase asi sidawrabo. Thoibi khangprei khangi machindu mensilaga kappadu makhol thoktana na bahotnai. Napasina taraga ayu fataba tanabani ne nangna makhol thok makai kaplida ha. Nganthoi imungduda sanariba lila mayamdu taduna leiba ngamlakdre. Magi phamungda famlaga makhuttu khutum tasinduna khangjai. Mana hek changsinduna khamdoklubasu yada. Matomta ningamdabasu pokjai. Mara leijadrabi nupi adubu mana maram oiraga awaba pibire khalubada Nganthoi matomta sonjai. Aisi kayada fatribano aina ising thake hairamdradi asumna tawrum laiko tanja sadana aina mabu yengluriba asina karigino. Memchasu Thoibi bu phuba yaba phuraga thamlamle. Thoibi makong phawba thangduna chatpa ngamdre aduma sakhumduda famtharaga kaptuna lei. Thoibi ne kappagi makhol tabada Nganthoi phamduna leiba ngamdre adubu maha Thoibigi manakta sangedi khandre. Pumnamak oidunasu thamoidadi fauri Thoibi bu kapkanu haina themjiningbagi ihulama.
Nganthoi ahingduma tumba sungya yadre. Mana maram oiraga Thoibibu awawa pibire khalubada ngasisu Thoibidi chara henduna adumak tumkhra male. Magi kadagi tholakhidre. Nahan makhaidi Nganthoi karisumta khandabani. Adubu ngasidi ma chaktu chasinba yadre. Masaksu amuk phawba udribi mamingsu khangdribi mahakidama khanbada ahing adu chahi lising aniga manakre. Ahing na asum thenglak matamda Thoibina hi kapkhibagi khonjel adu taduna laikre. Nganthoi phamangduda hangat handa jatuna nongan bangairi. Hayeng nongan baga angan bagi garida mahak yaukrage. Mana mafam masida asum laitharabadi Thoibigi punsi kari oigani tamba ngamdre haina khalle. Amuksu khalli yum asida mitop lakpa matamda fawba asuk thina tawbiraba asinadi makhoi khaktamak leiba matamdadi kari oiramgani. Nganthoi khanba yaba khalle. Ma hayeng chatpa haina leple. Nganthoi anganbagi gari nangnaba haiduna magi mapot masai puduna yum adudagi tholakpada sumanglomdagi nupi ama thongal tamna senthokhiba adu urure. Nganthoi karino haifet khalli adubu imungi mi ataidi haugatnadri aduna masu kaisumta hairamba tawdana nupi adugi matung inarai. Matamdu ayuk oibanina lambida kanasu chatpa ude. Laptakna nupi ama chenboy chatboy tawriba tutani mahagna uriba. Nganthoi nupi dugi matung inay. Thoibi makhoygi khulphawduna cheliba turel mapaldu tamna chelaktuna mafam aduda famthakre. Thoibi mamaidu laimaidu upsinduna kappi. Ima nachabulo lakiro. Ei imagi nakta oida leijarage. Nganthoi changsilaktuna Thoibigi lengbalda tapna pairi. Mamai opsinduna leiramba Thoibi ikhang khangna mamaidu non khalai. Nganthoi leiramba ubada masadu maning haifet halli aduga mamaidu amuk lukthaduna leikre. Nganthoi tapna Thoibigi manakta famtharaklaga Thoibigi mamaidu paiduna ngakhatli. Thoibigi tatu pangliba mamit aduna Nganthoida yenglakpada Nganthoidu tu sumkiba khanghaude. Amukta sa udribi oirabasu hauji ubada khangle mamaida leiriba dakpham singduna. Nganthoi yamna tappa khonjel da hanglai. Nangdi mafam sida kaidawriba? Thoibi yam kina mamaidu koilei leiduna kana lei haiduna yengduna lei pakhum pirakpagi mahuta. Nganthoina pakhat kano kanamta leite aina hangbada khumo. Thoibi kaplambadu khara phajilaga hairai. Mafam asidani aigi imagi aroiba yayip tankiba. Mafam asina aigidi pothafamne aibu mafam asida thambiramu. Thoibigi thingaluraba mapi adu tapna amuk sentharai. Nganthoi tarakliba Thoibigi mapi adubu taithokpiduna hairai. Ai nangbu mafam asida thamlamduna chatpa ngamloi aiga puna chatkrase. Thoibi ingak ngakna Nganthoida yengduna hanglai. Kadaida ai yumduda amuk hanjitba pamdre. Aikhoida chase haibane. Aina haibadi aisu nangbu mafam aduda thamlamba ngamgani thajadre. Thoibi mangak tu haiduna ma chatpa ngamloi haibagum lei. Ai nangbu mafam sida natomto hundoklamba ngamloi aiga puna chatkrase. Ai ngamloi ngarangida aina lanbane ai yamna ningamlaktre ai lale. Adumna haibiganu. Tanja aduda gari lakpasu laptakna ure. Nganthoina Thoibigi makhut paiduna singkhatli. Sasilao. Thoibi ngamoi haibagum makhutu nanthoknaba kannamui. Mina uraga yam phajadre lao gari ngaire. Nganthoina namdana Thoibibu gari da kahalli. Nganthoina paikhiba Thoibigi khut adudi thadokhidre. Amuk hannasu thadoklaroi khankre.
ꯁꯣꯝꯗꯅ ꯃꯦꯝꯆꯥ ꯊꯦꯡꯂꯦ ꯃꯈꯩ ꯍꯧꯒꯠꯂꯒ ꯏꯁꯧ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯃꯥꯏ ꯃꯤ ꯇꯥꯅꯕ ꯏꯁꯤꯡꯒ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤꯅ꯫ ꯁꯞꯇ꯭ꯔꯒ ꯇꯧꯔꯒ ꯊꯣꯏꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯏ ꯊꯥꯔꯔꯤ꯫ ꯍꯣ, ꯅꯆꯥꯅꯨꯄꯤ ꯇꯧ ꯉꯝꯕꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯩꯈꯣꯏꯕꯨ ꯆꯪꯍꯜꯍꯜꯂꯝꯃꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯥꯏꯕꯤꯔꯤꯁꯤꯕꯅꯤ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯗꯤꯅꯦ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯄꯩꯁꯥꯒ ꯂꯩꯖꯗꯦ꯫ ꯍꯥꯏꯗꯧꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯘꯔꯤ ꯃꯅꯨꯡꯗ ꯉꯥꯟꯊꯣꯏꯅ ꯔꯨꯃꯥꯜ ꯑꯃ ꯄꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯍꯜꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯅꯃꯤꯠꯀꯥꯗꯣ ꯂꯣꯏꯅ ꯄꯣꯝꯃꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛ, ꯆꯠꯇꯧꯁꯨ ꯌꯥꯝ ꯋꯥꯠꯂꯦ꯫ ꯊꯣꯏꯕꯤꯗꯤ ꯀꯩꯁꯨꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯉꯥꯟꯊꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯞꯂꯤꯉꯩꯅꯤꯅ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯞꯄ ꯐꯔꯛꯂꯕ ꯑꯁꯤꯗꯗꯤ ꯏꯀꯥꯏꯕꯔꯣꯝꯗ ꯑꯣꯜꯂꯛꯂꯦ꯫ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯜꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯇꯨꯝꯕ ꯊꯦꯝꯃꯨ ꯍꯥꯏꯔꯒ ꯂꯦꯡꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯊꯣꯡꯅꯥꯎꯁꯤ ꯈꯔ ꯍꯥꯡꯗꯣꯛꯀꯦ ꯇꯧꯅꯦ꯫ ꯉꯥꯟꯊꯣꯏ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏ ꯃꯇꯣꯝꯇ ꯈꯜꯂꯤ, ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯣꯏꯔꯦꯀꯣ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯘꯔꯤꯗꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯗꯨꯗ ꯈꯥꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯇꯨꯝꯊꯈꯤꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯗ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯀꯨꯝꯗꯨꯅ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯒ ꯏꯁꯤꯡ ꯑꯃꯒ ꯂꯩꯔꯛꯇꯨꯅ ꯄꯨꯔꯛꯏ꯫ ꯘꯔꯤꯁꯨ ꯊꯧꯕ ꯍꯧꯔꯦ꯫ ꯊꯣꯏꯕꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏꯔ ꯀꯩꯅꯣ, ꯃꯁꯥꯗꯨ ꯈꯔ ꯂꯦꯡꯂꯛꯏ꯫ ꯅꯪ ꯇꯨꯝꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕꯅꯦ, ꯑꯗꯣ ꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯣ, ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯅꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯄꯤ꯫ ꯀꯥꯎꯊꯣꯛꯂꯨꯔꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯤꯗꯨ ꯇꯞꯅ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯟꯊꯣꯏꯗ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯕꯨ ꯊꯦꯝꯕ ꯍꯧꯔꯛꯏ꯫ ꯀꯞꯆꯦꯠꯄꯤ, ꯅꯄꯤꯗꯨ ꯇꯥꯍꯜꯂꯛꯑꯅꯨ, ꯈꯔ ꯈꯥꯎ꯫ ꯕꯁ ꯑꯁꯤꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯎꯔꯒ ꯑꯩꯅꯒ ꯐꯨꯕ ꯃꯥꯜꯂꯅꯤꯕ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯅꯨꯄꯤ ꯐꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯗꯤ ꯑꯩꯗꯤ ꯐꯖꯔꯅꯤꯕ, ꯖꯔꯞ ꯆꯥꯔꯅꯤ꯫ ꯊꯣꯏꯕꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯇꯥꯗꯨꯗ ꯈꯤꯇꯪ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯔꯕꯅꯤꯅ ꯄꯥꯈꯠꯂꯦꯕ, ꯁꯦ ꯈꯔ ꯆꯥꯁꯤꯜꯂꯣ, ꯅꯪꯗꯤ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯕ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯄꯥꯏꯔꯤꯕ ꯕꯣꯇꯜꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯊꯣꯏꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯕꯅꯦ, ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕꯒꯤ ꯄꯤ ꯇꯥꯍꯜꯂꯔꯣꯏ, ꯁꯦ ꯊꯛꯆꯤꯜꯂꯣ꯫ ꯊꯣꯏꯕꯤꯁꯨ ꯏꯁꯤꯡꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯊꯦꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯔꯦ꯫ ꯃꯈꯣꯏꯅ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗ ꯃꯥꯂꯦꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯥꯂꯦꯝꯅ ꯚꯥꯏ, ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯨꯒꯦ, ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯎꯀꯣ꯫ ꯉꯥꯟꯊꯣꯏ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯄꯤ, ꯑꯗꯨꯒ ꯂꯥꯛꯑꯣ ꯀꯨꯝꯂꯣ, ꯌꯨꯝ ꯌꯧꯔꯦ, ꯅꯪ ꯀꯩꯁꯨꯝ ꯈꯟꯒꯅꯨꯀꯣ, ꯃꯐꯝꯁꯦ ꯅꯪꯒꯤꯁꯨ ꯌꯨꯝꯅꯤ꯫ ꯊꯣꯏꯕꯤꯗꯤ ꯉꯥꯟꯊꯣꯏꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯅ ꯂꯩ꯫ ꯁꯅꯥꯊꯣꯏ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯕꯨꯡ ꯀꯥꯗꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯆꯣꯡꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯅꯥꯊꯣꯏꯅ ꯏꯅꯝꯃ, ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ, ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯂꯁꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯆꯟꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝ ꯂꯥꯡꯁꯤꯟꯒꯅꯨ꯫ ꯁꯅꯥꯊꯣꯏ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯄꯛꯇꯦꯀꯣ ꯅꯪ ꯇꯧꯔꯤꯗꯣ꯫
ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯪꯂꯁꯤ ꯂꯥꯛꯑꯣꯏ ꯅꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯃꯥꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯥꯅ ꯄꯥꯝꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤꯇ ꯍꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯏꯁꯤꯡ ꯍꯥꯟꯅ ꯆꯥꯊꯣꯛꯂꯣ ꯑꯗꯨꯒ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯊꯣꯏꯒ ꯃꯥꯂꯦꯝꯒ ꯍꯥꯟꯅ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯊꯣꯏꯕꯤꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯍꯧꯏ꯫ ꯃꯥꯂꯦꯝꯒ ꯉꯥꯟꯊꯣꯏꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯨꯝ ꯁꯣꯔꯣꯛꯂꯣꯝꯗ ꯃꯈꯣꯡꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯥꯂꯦꯝꯅ ꯚꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯅ? ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯦ꯫ ꯉꯥꯟꯊꯣꯏꯅ ꯀꯩꯅꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ꯭ꯔꯣ? ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯥꯏꯗꯤ ꯀꯅꯥꯅꯣ, ꯀꯥꯏꯗꯩꯅꯣ, ꯀꯃꯥꯏꯅ ꯊꯦꯡꯅꯩꯅꯣ ꯍꯥꯏꯕ꯫ ꯉꯥꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯅ ꯁꯥꯔꯛꯄ ꯖꯨꯔꯥ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯊꯤ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯑꯁ ꯅꯪꯁꯨꯕ, ꯑꯗꯨ ꯀꯣꯛ ꯍꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣꯅ? ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯈꯤꯕꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯈꯤꯕꯗꯨꯅꯤ꯫ ꯆꯩꯅꯥꯗꯨꯒꯤ ꯗꯟꯗꯤ ꯄꯤꯒꯦꯅ ꯄꯨꯔꯛꯄꯅꯤꯗ꯫ ꯕꯥꯂꯣꯍꯦ, ꯑꯗꯣ ꯀꯃꯥꯏꯅ ꯊꯦꯡꯅꯩꯅꯣꯕ? ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯁꯦ꯫ ꯑꯩꯈꯣꯏꯅ ꯑꯥꯗ ꯆꯠꯄꯗ ꯋꯥꯏꯇꯩ ꯂꯩꯔꯝꯕꯤꯗꯣ, ꯃꯁꯛ ꯎꯍꯧꯗꯕꯤꯗꯣ ꯑꯗꯨꯅꯦꯕ꯫ ꯃꯥꯂꯦꯝ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯗꯨꯅ ꯉꯥꯟꯊꯣꯏꯗ ꯌꯦꯡꯉꯤ꯫ ꯉꯥꯟꯊꯣꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯂꯤꯔꯦ꯫ ꯃꯥꯂꯦꯝꯅ ꯑꯗꯣ ꯅꯪ ꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯕ? ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ, ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯐꯠꯖꯩꯍꯦ! ꯑꯗꯨꯕꯨ ꯃꯥꯅ ꯉꯔꯥꯡ ꯑꯩꯒꯤꯗꯃꯛ ꯆꯩ ꯆꯥꯕ ꯀꯞꯄꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ, ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯥꯅ ꯆꯔꯥ ꯍꯦꯟꯕꯗ ꯑꯩꯁꯨ ꯆꯥꯐꯝ ꯈꯪꯗꯦ꯫ ꯑꯍꯤꯡꯁꯨꯅꯦ ꯃꯤꯠꯀꯥꯁꯦ ꯀꯛꯂꯥ ꯑꯃꯐꯥꯎ ꯎꯏꯁꯤꯟꯕ ꯌꯥꯗꯦ꯫ ꯇꯨꯝꯂꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩ꯫ ꯁꯤ ꯀꯔꯤꯅꯣꯕ? ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯣꯏꯗ꯭ꯔꯕ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯅꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ꯫ ꯍꯣꯏ ꯃꯈꯜ ꯌꯥꯝꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯈꯜ ꯈꯨꯗꯤꯡꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯏꯆꯤꯜꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ꯫ ꯑꯩ ꯋꯥꯍꯩ ꯑꯁꯦ ꯍꯥꯏꯗꯣꯛꯄꯗꯅꯦ ꯆꯤꯡꯅꯗꯦ ꯑꯩ ꯉꯁꯤꯗꯤ꯫ ꯃꯁꯥꯗ ꯍꯥꯏꯈ꯭ꯔꯕ? ꯀꯥꯏꯗꯩ ꯍꯥꯏꯗꯧꯔꯤꯒꯦ ꯑꯗꯨꯗꯤ? ꯃꯁꯛꯇꯤ ꯐꯖꯅ ꯈꯪꯂꯕ? ꯃꯁꯛꯇꯤ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯋꯥꯈꯩꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯥꯎꯔꯔꯣꯏ꯫ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ? ꯈꯪꯗꯦ, ꯑꯩ ꯍꯥꯏꯕ ꯍꯩꯇꯦ꯫ ꯏꯐꯗ ꯐꯖꯩ, ꯏꯇꯞꯇ ꯇꯞꯄꯦ꯫ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ? ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅꯁꯨ ꯑꯩ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯁꯥꯅ ꯌꯥꯗꯦ, ꯅꯨꯄꯥꯗꯨꯅ ꯅꯝꯗꯨꯅ ꯄꯨꯕꯅꯤ ꯍꯥꯏꯔꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯩ, ꯑꯗꯨꯗꯤ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯗ꯫ ꯀꯃꯥꯏꯅ? ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯊꯥꯖꯩ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅꯦ ꯂꯩꯅꯥ ꯄꯛꯑꯦ, ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯔꯦ꯫ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯗꯨꯗꯤ ꯑꯁꯤ ꯂꯩꯕꯩ ꯑꯣꯏꯔꯦ꯫ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏꯍꯦ ꯄꯥꯈꯪ ꯄꯨꯟꯁꯤꯗꯣ꯫ ꯀꯩꯕꯣ? ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯖꯦꯜꯗ ꯍꯋꯥꯏ ꯃꯍꯤ ꯆꯥꯕ ꯑꯃ? ꯑꯩꯅ ꯊꯥꯖꯩ ꯃꯥꯁꯨ ꯁꯣꯏꯗꯅ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯇꯨꯡ ꯏꯜꯂꯛꯀꯅꯤ ꯍꯥꯏꯅ꯫ ꯅꯠꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦ, ꯃꯁꯨꯡ ꯂꯥꯡꯉꯤꯅꯦ꯫ ꯕꯥꯕꯥ, ꯅꯨꯄꯥ ꯅꯪꯁꯦ ꯉꯁꯤꯗꯤꯅꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏ꯫ ꯃꯥꯏ ꯃꯇꯝ ꯂꯥꯛꯄꯩꯔ ꯀꯩꯅꯣ? ꯑꯗꯨ ꯇꯥꯏꯍꯦ꯫ ꯑꯗꯣ ꯅꯣꯏ ꯅꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦꯀꯣ, ꯐꯤꯂꯝꯒꯤ ꯇꯥꯏꯞꯇꯒ ꯅꯨꯄꯤ ꯄꯨꯔꯛꯑꯒ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ? ꯃꯈꯣꯏ ꯑꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯣ ꯅꯪ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯔꯒ ꯄꯨꯔꯛꯏꯅꯣꯕ? ꯈꯪꯗꯦ ꯑꯩꯁꯨ, ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯔ ꯄꯨꯔꯛꯏꯅꯦ꯫ ꯑꯗꯨꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯛꯄ꯭ꯔꯥ? ꯑꯍꯥꯟꯕꯗ ꯌꯥꯗꯦ, ꯑꯗꯨ ꯈꯪꯗꯦ, ꯑꯗꯨꯝ ꯄꯨꯔꯛꯑꯦ ꯅꯝꯗꯅ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩ ꯒ꯭ꯌꯥꯟꯒ ꯉꯥꯎꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅꯗꯤ ꯅꯠꯇꯕ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯃꯀꯣꯛꯇꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯑꯩꯁꯨ ꯈꯪꯗꯦ, ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯅꯥꯛꯇꯒꯤꯗꯤ ꯂꯥꯞꯍꯜꯂꯔꯣꯏ꯫ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯍꯜꯍꯜꯂꯔꯣꯏ ꯍꯥꯏꯕ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫